ꯅꯨꯄꯤꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯤꯗꯣ ꯅꯪꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯦꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯕ ꯅꯠꯇꯦ ꯅꯪꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯃꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯒꯤ ꯅꯁꯥꯗ ꯑꯁꯤꯅꯅꯤ ꯅꯨꯄꯤꯅ ꯑꯩꯁꯨ ꯅꯪꯁꯨ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯤꯁꯦ ꯐꯔꯦ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯝꯗꯧꯅ ꯄꯥꯜꯂꯤꯒꯦ ꯅꯪꯕꯨ ꯒꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯇꯧꯖꯗꯦ ꯌꯥꯟꯗ ꯄꯥꯜꯂꯤꯅ ꯈꯨꯝꯇꯥꯕꯅꯤ ꯄꯥꯟꯈ꯭ꯔꯗꯤ ꯄꯥꯟꯈ꯭ꯔꯦꯗꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯈ꯭ꯔꯁꯅꯨ ꯋꯥꯔꯤꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯉꯁꯤꯁꯦ ꯑꯩꯅ ꯍꯛꯆꯥꯡ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯖꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯁꯨ ꯗꯥꯛꯇꯔ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯆꯤꯊꯤꯅꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯟꯁꯤꯡꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯄꯥꯊꯣꯛꯇꯗꯅ ꯄꯥꯗꯦ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯆꯤꯊꯤꯁꯤ ꯎꯠꯂꯕꯅꯤꯅ ꯑꯩ ꯅꯥꯔꯦ ꯍꯥꯏꯁꯦ ꯅꯣꯏ ꯊꯥꯖꯔꯝꯃꯅꯤ ꯊꯥꯖꯗ꯭ꯔꯒꯅ ꯊꯥꯖꯗ꯭ꯔꯦꯗꯅ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯑꯒꯦ ꯀꯔꯝꯕ ꯃꯇꯥꯡ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯑꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯁꯨꯝꯗꯧꯗꯅ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗ ꯑꯩꯈꯣꯏꯒꯤ ꯐꯕꯣꯟ ꯈꯣꯝꯕ ꯆꯠꯂꯤ ꯐꯕꯣꯟ ꯈꯣꯝꯕꯁꯤꯁꯨ ꯉꯁꯤ ꯆꯠꯆꯔꯣꯏꯗꯕꯅꯤ ꯍꯅꯤꯃꯨꯟ ꯋꯦꯗꯔꯒ ꯔꯣꯃꯥꯟꯇꯤꯛꯀ ꯆꯥꯟꯅꯖꯔꯁꯨ ꯍꯅꯤꯃꯨꯟ ꯋꯦꯗꯔꯒ ꯂꯧ ꯑꯈꯥꯎꯕꯒꯗꯤ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯟꯅꯗꯦ ꯁꯨꯝꯗꯧꯗꯅ ꯍꯅꯤꯃꯨꯟ ꯔꯣꯃꯥꯟꯇꯤꯛ ꯋꯦꯗꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯧꯁꯤꯡꯗꯣ ꯑꯝꯇ ꯈꯣꯝꯖꯤꯜꯍꯧꯁꯦꯅ ꯑꯩ ꯂꯧꯕꯨꯛ ꯇꯝꯅ ꯆꯠꯂꯤ ꯑꯁꯨꯝ ꯆꯠꯂꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯃꯥꯡ ꯆꯤꯡꯌꯥ ꯇꯝꯌꯥꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯟꯕꯅꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯏꯃꯥ ꯄꯥꯕꯒꯅ ꯀꯣꯛꯄꯤꯔꯝꯕꯒꯤꯔ ꯈꯪꯖꯗꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯝꯗ꯭ꯔꯤꯁꯦ ꯑꯁꯨꯝ ꯂꯥꯛꯄꯅꯤ ꯈꯪꯍꯧꯗꯦ ꯂꯧꯕꯨꯛ ꯌꯧꯁꯜꯂꯝꯃꯦ ꯈꯣꯝꯖꯤꯟꯒꯗꯕ ꯐꯧ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯒꯤ ꯀꯇꯂꯥꯏ ꯆꯨꯕꯗ ꯇꯛꯂꯥꯎ ꯍꯧꯔꯛꯄ ꯋꯥꯟꯗ ꯑꯩ ꯉꯥꯏꯍꯥꯛ ꯐꯕꯣꯟ ꯑꯄꯩꯕꯒꯤ ꯃꯅꯥꯛꯇ ꯇꯛ ꯐꯝꯗꯩ ꯑꯩꯅ ꯁꯨꯝ ꯐꯝꯅ ꯈꯜꯂꯦ ꯁꯤꯗ ꯑꯩꯅ ꯈꯣꯝꯗꯣꯏꯕ ꯐꯧ ꯃꯌꯥꯝꯁꯦ ꯊꯤ ꯂꯣꯏ ꯑꯣꯟꯈꯤꯗꯣꯏꯅꯤꯀꯣ ꯒꯥꯏꯅ ꯈꯜꯂꯛꯏꯅꯤꯅꯦ